Ngasigi tongan pau si singdagi lokhatpa pau khara update pijari ahanbada maruiba pau US amasung Israel na Iran da nongthaktagi akanba mongda landakhre Iran nasu US Israel gi lanmigi laifam singda missile amadi drone sizinaduna khut hankhre Nongthak lambi thingjillakhibadagi Air India gi flight lamkhangdagi halakhre Governor Ajay Kumar Bhalana Amit Shahaga unakhre Anugba lengak lakbadagi chawkhat thorangda khumang yangsinna sangsinba ngamle haina sapam nisikantana phongdorakli KCP PWG na miyoi ahumgi mafamda aroiba section wahai thamlakli Awang nongpok yauna Himalayan region da ikang mayoknaba yabagi akiba leire haina scientist singna phongdorakli Indo-Myanmar border sambal khabagi thabak thoram singda ayat apan pirakpagi matangda wari sanakhre Lebak sinba thungna Prime Minister na haudukiba HPV vaccination campaign haudukre Jenims campus manungi lambi sing sayol amagi manungda semjilagani haina CM na lauthukre Chief Minister amadi opposition leader da memorandum pisinkre ILP gi kanglon ngaktaba miyoi lisingama chama humbutra taret Mizoram-dagi halankre INC gi National President Ude Fajin Khibagi mayokta Manipur Youth Congress na khongjang changsinkre Bomni haina pakhat narure mari leinaba village authority gi ayaba yaudana khulai paiba miyoi amata tangkhul gi khulsingda changba yaroi haina TNAL na phongdorakli Vata official account X amasung Instagram dagi Lakshmi Priya gi speech lokthokibada penadre Israel da chatanaba advisory thokre Lilong da drug gi khongul liba chatpa miyam hauruktuna police officer ama phajilure Maitai inat yokhatpaga mari lainana lawkiba warep ngakna chatnaba amata oina yanakhre Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adongi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Hauzik pausing amuk sandona pijari United States amasung Israel na Iralda attack chathagibaga loinana Middle East da achoba lanjau ama thorakpa yabagi phibamda leire Iran na Hezbollah amadi Houthi singa khuchamnaraga Iran gi konung Bel Aviv Kuwait United Arab Emirates Qatar amadi Bahrain da leiba US ki base singda missile kaya marung kapsilakre Dubai amadi Abu Dhabi desu ahoba pokhaibagi makol kaya takibaga loinana missile Interceptor gi machet kayana akaiba panbada miyoi ama laikidre hairi matam sangna ungkhatna duna lairuraba matungda US amadi Israel na khutsamnaraga Iran gi tongan ba mafam kuntra romda matam amuktada attack chathaki Iranian president ki residence office amadi lebaki maru oiba office yauna maru oiba mafam kayada attack chathakraba tungda Supreme Leader Ayatollah Khamenei bu khudongthiba thokhalloidaba mafam amada hongdok hanki hairi Operation Epic Fury haina mingthonba thorang amagi makhada US amasung Israel na Iran gi matakta attack chathakaibani hiram asigi matangda US President Donald Trump na haikibada Iran na apaba makhalgi missile kaya marum semgalakpana US amadi atai lebak singda khudongthiba thokhalakpa yana leiba maramna tangai fadana Iran gi matakta attack asi chathakibani thodok adu thokraba tungda tongan ba Gulf states singna ahoba pokhaibagi makol sing taba phangki Qatar da leiba Al Udeid Air Base Kuwait ki Al Salen Air Base UAE gi Dafra Air Base amadi Tehran da leiba US ki mangasuba Fleet Base da Iran gi missile kaya marung kapsilaki report amana hai US amasung Israel na Ministry of Intelligence Ministry of Defense Supreme Leader gi Office Autonomic Energy Agency of Iran yauna maru oiba mafam kuntrada atamnana attack chathakibani Bahrain Qatar Kuwait UAE Iraq Saudi Arabia amadi Jordan da US military gi maru oiba base kaya marum leiba maramna hariba lebak sing aduda Iran na missile kaya marum kapsilakpa haure haina report amana su phongdorakli Bahrain da US Navy gi mangasuba fleet headquarters su leiribani Israel Iran amasung Iraq na nongtak lambi thingjillakhibana maram oiraga malimgi tongan ba lebak singda flight service tawbada chawna kudong chadaba mayoknare Israel amasung United States na Iran gi mathakta military operation chathakibana maram oiraga nongtak lambi thingjillakhibani Europe amadi Asia gi marakta paigadaba flight kaya marum lambi thaidokpa taki Air India gi oina Delhi dagi
Tel Aviv fawa paigadaba flight ama lamkhangdagi halakpa taki passenger amadi crew member pumnamak khudongthiba mayoknaba yai khanbadagi flight adu India da amuk halakibani haina Air India gi spokesperson amana phongdorakli orakleba phibam asina maram oiraga Dubai da base toba Fly Dubai airline gi flight service da chauna apanba thokhale flight tracking website flyer radar Kunmarigi data matung inna Tehran gi nongtakta civilian plane amata paikidre hairi lebak kaya amana nongtak lambi thingjilakibadagi international flight service da chauna akaiba thokhale Manipur ki Governor Ajay Kumar Bhalana Union Home Minister Amit Shah ga unaduna Manipur ki tongan-tongan ba issue singi matangda wari sanakhare official oiba pawgi matung inda Manipur ki Governor Ajay Kumar Bhalana Union Home Minister Amit Shah ga unaduna Manipur ki hauzik oiriba phibam gi matangda wari sanakhi hairi adubu nakal ani gi marakta kari wari sanakhibage haibadi official oiba paw asina phongdokhide Manipur da sahi ama president rule gi makhada lairuraba tungda chaliba February gi marida Singjamai Assembly constituency gi MLA Y Khem Chanbu Chief Minister oina wasak loduna Manipur da anoba miyam gi lengak ama lairakibani anoba lengak asida Kuki Jo MLA maraktagi Kangpukpi Kendra gi MLA Nemcha Kipgen amadi Naga community maraktagi Mau Kendra gi MLA Losi Dikhobu Deputy Chief Minister Singh oina wasak lobaga loinana Bishnupur Kendra gi MLA Govindas Konthaujam amadi Wangoi Kendra gi MLA KH local anibusu Minister oina wasak lokibani amaromda Manipur lengakta Kuki Jo MLA kharana saugotpa adu kanna yaningdaba phongdoktuna Churachandpur da khongjang sing changsinkhibani marak asida February 8 tagi Urkhol district ki Litalda Kuki amadi Tangkhol Naga anigi marakta ungkhannarakpaga loinana Kuki militant singna Tangkhol Naga kholgi yum kaya mai thakiba thodok sing laikhibani Kuki militant singi thawongbo yaningdabaga loinana Naga gi maikeidagi Naga taba maphamda su group yauna Kuki militant singi designated camp sing thamba yaroi Naga area da Kuki militant sing sangba yaroi Naga area da unauthorized oiba mongda lambi semba yaroi haibana singba lengakta akanba wafam sing thamkhibani marak asida tha asigi kunmathoi da Churachandpur district ki Thalon Kendra ki MLA Phungjangin Balte laikhidabaga loinana Jongmi community gi oiba tonganba district ama pidriba phawba amadi MLA asi laikhidabaga mari lainana NIA da thigat handriba phawba MLA Bungjanggin Balti gi hakjang lairol chaloi haina imung manung amadi community members singna governor da cherol ama piduna taksinba laikhrabani State asida anoba lengak lakpadagi chawkhat thorangi thabak thoramsing khumang yangsinna changsinba ngamle haina Kaisamthong Kendra gi MLA Sapam Nisikar na phongdorakli wafam asi British Academy Film Award 2023 da Manipur khaktagi natana India gi ihan hanba oina Best Children and Family Film Award phangkhraba bungda saruk yakiba child artist ngangom Sanamatumbu taramno opagi thoramda phongdokhibani Tim Nisikar na sinduna Kaisamthong Kendra gi MLA Sapam Nisikar gi Sega Road Thoda Babok Lakaida Labor Sanglel da Pangthukiba Taramno Okpagi Thorom Aduda MLA Sapam Nisikan na Makatan Haiki India gi Changngaraba actor Farhan Akhtarbu producer Toba Amadi Lamdamasigi Ningol Lakshmi Priyana Ijaba Amadi direction piba film asina lemjaningai oiraba WAFTA Best Central and Family Award phanglakpa asimak state asigi oina yama chawthok chaningai ni film asina kunai asida khenaba kaya leirabasu nungsi chanana minungsiga loinana hingminabagi tangai fadaba adu Paujel piduna utli haina singthaki MLA Sapam Nisika na chawkhat thorangi matangda palladun hai MLA Khem Chana Luchingba lengak lakpadagi state asida chawkhat thorangi thabak thoram sing kumang yangsinna changsinba ngamle mahangna MLA hek oirakpadagi ngasi phawba miyamgi chawkhat thorangi thabak thoram sing paikatuna da lakli mahak mamangda thamkiba sel chajaroi haiba wafam ngasi su hongba leite haina phongdokhi Aina Thingraba Manipur ki Lalolup Kangnepa Communist Party PWG MC Unification ki PRO Singkhai Nganbana Khuyek Piduna Thadokpa Chirol Amana Kanglaicha Miyamda Khangalakli Madudi Thokjom Shankar Singh Singjamai Thongam Lekai Sarungbam Premananda Singh Singjamai Mayeng Lekai Amadi Khoisnam Sunil Kumar Singh Malom Bazar da Laiba gi Mathakta Makhoi Ahumgi Mathakta KCP PWG na Wakal Taminanaba Hajabada Mangakanduna Lairabanina Makhoi Ahumgi Maphamda Aroiba Section Wahi Thamlakli Cherol Asina Thokjom Shankargi Awang Potsangbamda Laiba Stone Crusher Singi Maphamda Mahaki Contract Work Khudingmak Ngasidagi Athingba Thamle Sinmi Singna Hariba Maphamsing Asidagi Lapthok Pinaba Section Wahisu Thamlakli Loinana
Sarungbam Premananda Singhi Singjamai Mayai Lekaida Leba Oil Pumsu Atingba Tamle Mapam Masida Lebak Miyamna Changbi Danabasu Khanghali Karigumba Phatanungda Thoklabadi Madugi Afafata Daida KCPPWG na Puzaroi Loinana Mahaki Maramda Hangliba Mamingda Hangliba ICI Bank staff amadi manager nasu Athuba Matamda Bank Hongdoknaba Khanghali Karigumba Pamdaba Thodok Thoklabadi Madugi Daida KCPPWG na Puba Ngamloi Khosnam Sunil Kumar Masadi Sarkargi employee ama oibana imung manungi miyoi singa tanaraga thabak tawrakpana mahaki afaba oigani khali aroibada miyoi ahum asi miyamgasu loina danaba miyamgi pungning chingsinjari hairiba wafam phongdokladuna makhoida khut tharakpa matamdasu miyamna lanna lobbidanaba ningsingjari hairakli Rajasthan की नील मिल चथरीबा अनिल अग्रवाल डायलॉग लिसिंगनी कुंतरु की सरुक अमा ओइना नेशनल सेंटर फॉर मीडियम रेंज वेदर फोरकास्टिंग साइंटिस्ट एप्रिट तिवारीना इंडिया की क्लाइमेट महुसा मानदब मोंगदा अहोंब कया लैरे अवांग नोंपोक अमसुंग हिमालयन रीजन दा इकंग थोकप याबगी ममी उब फंगले हाइना फोंदोकरे साइंटिस्ट असिगी पाउदम मतुंग इन्ना नोंग चुबा अमसुंग अइंग असागी खल कायरकपा असिना मरम ओइदुना इंडिया की जियोग्राफिकल जोन कयादा ड्राउट हाइबदे इकंग मायोकनबा याब Fibamda Laide, North India, Himalaya, Amasung Indo, Gangetic Plain da Yamna Satiba Mong da Ikang Topa Yabagi Mami Uba Fangle, Nong Suba Hantarakpa Amasung, Chabagi Chang Hengalatuna, Moisa Extraction Hantali, Masina Maram Oiduna London Asida Ikangi Pibam, Mayok Naba Yabagi Pibam Nakna Laide, Haiki, Mahana Makatana, National Policy Kakta Mijang Tamdana, Lamdam Sing Asiga Mari Lainaba, Susinaba, Chap Saba Section Torang Ama Lokot Hoba Matam Oide, Maru Oina. Ikang mayoknaba amadi ising awatba asibu lanthengnaba ngamba anowa phogdi makhal puthokpa amasung micro irrigation semgat sagatpagi mathau tare hari tiwarina makhatana hai north east kumba lamdam singda ground water gi ising chumna sijinnanaba water harvesting amadi demand side intervention singda henam yeng thamba na thamnaba khanghankre india gi Drown early warning system asisu nong suba khaktada miyeng thambagi chanabi thadokduna temperature amadi evaporative demand sing yauna multi dimensional phagathanaba darkar oire haina phongdokhi Indian Ambassador to Myanmar Abe Thakur amasung India ki Ministry of External Affairs ki Secretary B Syam amasung yumlonariba Myanmar ki Permanent Secretary for Foreign Affairs Haukhan Sumka Naipi Tauda Unaduna India amasung Myanmar ga tainaba ngamkai paring singda sambal khabagi tabak singda etek chathakiba amadi ayat apan pirakhiba singi matangda lebak ani ki oiba wari sanakhade Ministry of External Affairs ki Secretary B Syamna Myanmar ki Naipi Tauda Rak Suba in Myanmar amasung India joint boundary working group ki meeting yawba lakhibane Hindustan Times na tawbar report amagi matung inna India amasung Myanmar gi lumnol nabada sambal khabagi thabak sing chathariba asida arm group singna improvised explosive device IED sing sijinaduna sambal sing thugaiba amadi sambal kharibagi mapot masai sing huran bagi thabak sing tha anirom asida chathaduna lakhi hairi India amasung Myanmar ga lonaba border paring da sambal khabagi thabak sing India gi border road organization na tawbane punna kilometer lising ama chatruk nimfu humdoi sangba Indo Myanmar border asigi manungda kilometer kuntra khaktamak Assam Rifles paramilitary na ngak senduna sambal khaba losinba ngamli hairi Jawaharlal Nehru Institute of Medical Science JNIMS ki campus manungi lambi sing pavement tawduna ningthina labi sembagi thabak chayol amagi manungda mapung phana loisingani haina chief minister Yumnam Khemchana phongdokre lebak asida lairiba nupi macha singbu cervical cancer dagi ngakthoknaba amasung macha mau phana thambak ngamnabagi pandamda prime minister Narendra Modi na hawdokhiba Ajmer da leibak sinba thungna human HVP vaccination campaign hawdokre nupi macha singbu cervical cancer dagi ngakthoknaba HVP vaccination camp hawdokpagi thorom aduda chief minister Yumnam Khemchan su JNIMS ki auditorium video conferencing ki khuthangda pangthokiba thoromda charuk yaki campaign hawdokpagi thorom adu loiraba matungda paumi singda hangba wahang amagi paukhumda chief minister na JNIMS campus manungi lambi sing ningthina payment tawduna sembagi thabak chayol amagi manungda loisingani haibagi thajaba pikhi
Longmi Singi Pibam Paganaba Longmi Lup Singna Finance Minister Nirmala Sitaramanna Longmi Singi Mayokta Iba DO letter Hando U Haiba Memorandum Chief Minister Amadi Opposition CLP leader Kaisam Mega Chandrada Pisin Sangayuk Krisan Morcha India Gi State Pumna Maki Chief Minister Singh Amadi Opposition leader Singda Memorandum Amamam Pisin Kibani Manipur Dasu Lairiba Longmi Marup Singh Manipur Longmi Marup Congress Kisan Shell Sangyukta Kisan Sabha On India Angrami Kisan Sabha ki mihut singna Manipur ki Chief Minister Yumnam Khemchan amasung Opposition Leader Congress Legislature Party ki Kaisam Mega Chandra Singda Manaba Memorandum amam pisinkhibani masiga mari lainana Irabad Bhavan Imphal Manipur Longmi Marup ki Secretary Sarat Salam Manipur Longmi Lup ki Secretary Hobizam Ibobi Singh amadi President N Singhajit amasung Khreti Mayum Santa Yauba press meet ama pangthoki Haukiba Chahi Anigi Manungda Inner Line Permit ILP gi Kanglon Ngaktaba Mioi Lising ama Chama Humbutra Taret Mizoram dagi Halankre Haina State Asigi Home Minister K Sabdanga na Phungdokre Assembly gi Mipamda Congress ki member C Mulia Chonga na Hanglakpo Wahang amagi Paukumda Home Minister na Haiki Kumja Lising ani Kunmari amasung Kunmanga da ILP pass Lak Ahum Lising Kuntramapan he na piki Masigi Manungda Lak Ahum Lising Tarat Chanipal Sumna Tareti temporary permit ni aduga atopa lising kunithoi chama maripu mangana regular ILP ni Home Minister na puthorokliba data matung ina Mizoram da ILP pi bagi chang tapna wangkhalakle kumja lising ani kunmari da permit lak ama lising yangkhai mapan chatruk sumna nipal pikhi aduga mamang sahidena permit lak ama lising maripu chahum maripu mari pikhi haiba khangle permit khwaidagi yamna pikhiba district ti Kola Sifni district asidagi hojik phawbada ILP Lak ama lising mariputara chamanga kunipal pikre hari India Youth Congress ki National President Oiriba Uday Bhanu Chief Delhi Police na Fajin Kibagi Mayokda Manipur Pradesh Youth Congress Committee gi Yamlaba Thomi Singna Khongjang Changsinkre Hantak New Delhi da Pangthokiba AI Summit Lisingani Kuntarukta China na Saba Unit Go to Haina Khangnaba Robot Amabu India na Sabani Haina Puthokuna India bu Malemgi Miyam Mangda Phongna Ikaiba Pikhiba Thong Adubu Yaningdaba Utuna India Youth Congress ki Thomi Singna New Delhi da protest Sathakiba Adubu Saruk Yaki Youth Congress ki National President yauna leader kaya Delhi Police na fajin nuna thambagi thawong adubu akan mamongda yaningdaba phongdoktuna Manipur Pradesh Youth Congress Committee na Congress Bhavan Gate mamangda masing yamlaba Manipur Police amadi Central Force singa thingduna thambadagi nakal anigi marakta akan mamongda muknaba thokre khungjang adugi saruk ama oina Youth Congress ki thongmi singna Prime Minister Narendra Modi amadi Union Home Minister Amit Shah gi effigy mai thakibaga loinana down BJP down Narendra Modi haiba kholau kayasu lauki khongjang aduga mari lainana Manipur Pradesh Youth Congress Committee ki President Waihangam Ananna phongdokhibada handak malemgi leibak kayana saruk yaduna New Delhi da Pangthokiba AI Summit aduda India asi karisu haijadabagi mawongda yotek thangtek khara uttuna utkhiba adubu BJP government amadi Prime Minister Narendra Modi na ikaiba malemgi miyam mamangda yonthokduna ikaiba pikhibani BJP government asi advertisement khaktamak tawduna leiba party amani BJP lengangna chatharakliba thawngsing asigi mayokta Congress party na yamna democratic oiba mawongda protest tawbada Congress ki lujingba sing mafi thongdana protest sathai haiduna maral kaya sijinnuna phajinkhiba haiba asi India gi oiba khwaidagi laibak thibani haina phongdoki Yausang kumhai manungda ka henba irang thoktanabagi paujel yauba bom oiramgani chingnaba pochak ani Singjamai Police Station gi manung chanba ngakraba thongda chakhangdaba singna thamlamle loinana miyamna polam sing adu bom oiramgani kinabadagi pakhatnaduna chathok chasin tawnarudre bomni chingnaba polam sing adu ngarang ayuk pung 5 rom taba adu waida walking chatpa miyoi singna ngakraba thonggi Khagempali crossing romda thangba charukta leiba thengnakibani chingnariba pochak ani adu amana thangi post mathakta aduga amana amotpa langthoknariba jali khariba mafam aduda thamlambani hadi loinana polamsing adugi manakta leibaki issue dagi harau kumhaina hena lumna laurabadi masida apaphata tholokpa masa masana pujagadabani mama mapa oibasingna masa singbu numidangda mapan thoktanaba khonabiyu haina iba
Chebao ani asi thelamki thodok asigi paw phangbadagi Singchamai police station gi team amasung Imphal West Commando gi team sing laktuna asoi angam yaudana polam sing adu lokhatuna check tawbada mokbom oiramle hari Fibam matamgi matung inna lona ayaba piribasing natana kanagumba khulai paiba mioi amatana mangjaunana mari leinariba village authority gi ayaba yaudravadi changba yaroi karigumba unauthorized oiba mowongda tangkhol gi khunsingda changlamba thoklabadi village authority in hill area act 1953 ki section 13A violate tawbani haina logani haina tangkhol naga headman association na thadokpa chirol amana hairakli chirol asina makhata na hai Assam Rifles ki Maikaidagi Association asigi jurisdiction da nakal nama khaki yenglaga michang mikhai naina thabak tawbagi thong asi yaningde Indian Constitution gi matung inna lebak asigi territory manung operate tawriba security force kuding makna lebak asigi lairiba law ngakna chatkedabani loinana Indian Constitution gi article 13 amasung kunmathoi na piriba fundamental rights sing adu ngakna chatkedabani village authority asi icham chamba administrative authority aman nate masi makhoigi unity dignity amadi collective will singi ahingba symbol amani makhoigi chanabigi matung inna kanagumba sakhangdaba mioi amata khulgi ahal singi knowledge yaudana changba yade loinana lam asigi guardian sing ahanbada ikai khumnaba tawdana authority amatana thabak tawba yaroi makhoigi leiriba customary system asi Manipur Village Authority in Hill Area Act 1958 gi makhada sakhanglabani loinana Article 371C gi Constitutional Framework manungda project tawbaga loinana ancestral governance amadi modern law anigi marakta samnahaliba bridge amasuni maram aduna haribasing asi kanduna chatlagadi kaidongaida santi leiroi makhoigi custom asi makhoigi identity gi pillar amani haiba mari leinabasingda ningsingli makhoigi area da nungsi chanana leiminariba haibasi amana amabu ikai khumnaba yauna constitutional amasung leiriba system adu ngakna chatpa mathok tai Manipur Village Authority in Hill Area Act 1953 na Village Authority asi competent body ama oina recognize tawribani hairaduna Tangkhul Naga Chief Association gi chahi gi oina pangthokiba assembly na tungan ba warep kayasu laure hari warep sing adudi village authority gi leiriba statutory authority amadi lebak asigi leiriba rule of law asi violate tawbagi mayokta chatharakpa thongsing chatharakpa tarabadi madugi mayokta constitutional protect hena kansinba constitutional principles amasung statutory provision sing khudaktagi ngangna chatnaba amasung local governance institute sing ikai khumnagadabani loinana hingsagi thong sing chatharakpa matamda makhal amatagi cooperation pidaba yauna mathau taba democratic amasung logi oiba measurement sing lokhatpa haibasing asini British Academy of Film and Television Arts BAFTA gi official account X amadi Instagram dagi filmmaker Lakshmi Priya Devi gi speech lothokibada penadre BAFTA award phanglakraba adugi Manipur gi tanatana India pumbagi puwari ama semlabani bunghariba Lakshmi Priya gi film adu BAFTA gi best children amadi family film category award phanglakiba adu India gi oina ahanbani Maduna India gi cinema gi lamda singthaningai oiba khongpham ama thangjinba ngamle haina launaribani award adu phanglakpada Manipur gi ta natana India sinba thungna harau tayamba phongdoknakhi award adu yelho wari amadi creative ki lamda yamna mating leina sakhangba amani haina launaribani yawa loba numita ayaba amaga loinana Lakshmi Priya gi speech pikhi hairiba speech adu miyamda wafam amata khangalamba natraga sengdoklamba yaudana BAFTA official account gi lokthokre numit aduda Lakshmi Priya na Manipur gi matam sangna chathaduna lakleba pruki irang adu utpaga loinana pukning nungsina state asida oiriba phibam phongdokhibani mahaki special speech lokthokiba aduna artist activist amadi social media sizinaribasingda nungai handabaga loinana wafam kaya phongdoknarakle
Israelda lan kansilakpana maram oiraga lebak asigi capital city Avivda leiba Embassy of Indiana lebak atuda leiriba India macha pumnamak mikup nahum singna leinaba lebak adugi security ki phibam yengsinduna cheksinna leinaba security advisory ama thokre hari agency ki pauna hai Embassy of Indiana thokiba security advisory aduda lebak aduda leiriba India macha pumnamak matam chupada Israel gi authority sing amadi home front commander na pirakpa instruction sing guideline ningthina induna mikup nahom singna leigadabani India macha sing makhoina leiriba mafam sing amadi thabak sufam sing adu designated center singi akanba safeguard mafam sing masak khangdokadabani India macha singna maram leitana Israel gi mafam singda makha taba notice ama thoktriba phawba chattanabasu khanghankre Ngarang Air India Express ki Imphal dagi Guwahati tamna paigadaba flight amada tonggadaba non local passenger ani mayai kaba drug kg 3.9 ga konana phare pharaboi ani adugi mamengna Suresh amadi Bijoy Singh kawi makhoi animak Madhya Pradesh dagi ngaktani numidang wairam pung 5 minute 15 tabada Imphal dagi Guwahati tamna paigadaba Air India Express ki flight ama tongnabagi damak nungthil pung 3:30 tabada airport ta thungki mafam aduda leiba mathau tawduna CIS ki SF की पर्सनल सिंगना मखोगी लगेज चेक तौबदा यामलबा ड्रग सिंग अदु फागतपा ngamkhibani फारबा नन लोकल अनि अदु NCB दा सिनखिबगा लोइनना मखा ताबा पुलिस की इन्वेस्टिगेशन दा नन लोकल अनि अदुबु एयरपोर्ट फावबा थिलमखिबा लिलोंग यांगबी लेकाइदगी सबीर अहमद सही कुंदरुक कौबा मियोय अमा NCB इम्फाल CDO Imphal West amadi Lilong PS ki team amana lokhatpa chatpada laikai adugi miyam hawraktuna nupa adu loktha hawbaga loinana Lilong police ki OC su miyamna detain tawduna thamlaba matungda numidang pung nipal da thadoraki tungda ahenba force sangsinduna numidang pung 13 makai tabada miyamgi iho laksin khibaga loinana miyamgi iho aduda khwaidagi maru oina thawdang lawkhibini haiba Lilong yangbi laikai dagi Abbas Ali kobo miyoy ama fare hadi मखा तारकपा अरोइबा पाउदा कुमजा लिसिंग अनि कुनमरी गी अगस्त 10 दा लेबाक मियामगी मिफमना मैतै इनात योखटपगा मरी लैनना लौखिबा वारेपसिंग अदु सौगटपगा लोइनना ngakna चटनबगी मतंगदा अमत ओइना यानारे हाइना सनामही टेम्पल बोर्ड श्री श्री गोविंदजी टेम्पल बोर्ड पंडित लोइसंग इयोलना पुन्ना थादोरकपा चिरोल अमना फोंदोरकली चिरोल असिना मखाताना हाई मालेमदा इसागी सक्तम ngakna hingnabagi damak mapangi achauba nat singna isagi nat yotchinnaba honarakliba asidagi kannanaba iolna luchingduna changsilliba ihau asida mapung phana sogotpa hainasu yanare khunai asida pokpudagi sibo phawbagi thabak thauram singda sijinariba polam sing lamdam asida phangba polam khaktamak sijinagadabani inat kanbagi ihau asida punna chatminnabaga loinana amai piba brahman arangphamna singbagi mifam matam gi oina phamlaga khanna nainaba hainasu yanare Manipur Pandit Loisang Lainingthok Sanamahi Temple Board Sri Sri Govindaji Temple Board hairiba lupsing asi iyolgi collective committee oina leiba haibagi matangdasu punna yanare Manipur miyamgi nat amadi chanabi laison tinson thoramda mapung oiba thodang loriba amai piba arangpham brahmanna singbasing iyolna changsilliba inat kanbagi ihau asida mapung phana saugatminaba amasung hiram asida sanamahi temple board Sri Sri Govindaji temple pandit loisang amadi brahman sabhana singbana ningthina pauram pautak pibiba haibagi matangdasu apunbagi mifamna yanaba purakle haina chirol asina makata na phongdorakle